Little Flower School da Narol da KG class hanglam lay SSUM lamdam asigi maming leraba school singi manungda ma woiriba Little Flower School da mangjauna na miyam khangandana ba Naron da academic session asidage KG class hanglam lay hiram asiga mari laina na Rims Road Lalambung da laiba Socialist Student Union of Manipur gi office ta paumi singa unaba mada mahairoi lu pasigi president S Yai manahai Little Flower School da Narol da KG class hanglam liba si School authority na laibang miyam khangna sengdokpaga loinana school asida tamjaningba mahiroising tambagi khudongchaba pigadabane mahakna makata na hai Little Flower School gi sister superior headmistress amade admission committee na miyam na chawna namthak tawbada natana miyam dagi chawna yamlaba senfam kaya khomgat lay handak chahi gi garigumba mangjong na paw amata khangandana academic session asigi KG gi thakta hanglamba se laibak thivane aikhoi gi khunai asida mission school na lawriba thodang khangdabadi natte tawigumba sung miyam da lana lamjing badi yaroi school authority na KG gi thakta mingchan khibagi kanglon kamdong na sathagiba haibadusu miyam khangna thamgadabani amade KG gi thakta admission fee chawna lawbagi maram su haigadabane senmitlon gi phibam ta ka hena sothariba iramda masida admission fee ka hena hengalakpana maram oiraga senthok lambi leijadriba parents singda asuki matik awaba mayong lare KG gi thakta narol da miyam khangandana mingchan syllabus achobas ka mama oina lawroidabagi maram leite miyam khangna tamningba mahiroising tambagi khudong chapa pifam thoe khangna chanaba kharaga lonna loisinaba chumba khongthang natte nakalamarom manipur lenga ki makada thabak tawriba miyoy amada thagi tolo piriba se miyoy aduna tha duma chumna mathau tawi haibagi ne thabum duma chumna mathau tawdraga de thagi tolo pinabagi maram leite laibak thivadi praja higher secondary school lamsangge science ki waja ama school sungka kadana tha khudingi tolo piram le Manipur lengang na mahiroi khunai gi damak akhanaba thaurang ama oiriba school fagalan si mission gi makha da haidiba oja se Praja Higher Secondary School da tharakhibane school sungka kadana tha khudingi tolob lawriba thawong sina karamna school fagalan si mission mai pa ka doribano haibase mari lainaba loisang amade laingak loisingda hangjaning bawahang ne mahiroi lupasigi mahiroi mayamna wakalakpagi matungina yangselubada thawong asi thengnarakibane lupasine attendance register check tawbaga loinana mahangna school karam da bagi khudam sangdam sing lup asida mayek sengna leire school sungka ka da boja amagi thagi tolop kanana karam na saram libano school ka da boja amabu tolop sabada senari ba mari leina ba khuding mak yauna school sungka ka da boja pumnamak japmana ba khuding mak laingak na logi matungina sairak pifam thoe school fagalan si mission gi makha da tharakpa oja amana school sungka ka draga de manipur laingak na yamna haksina lawpham thoe school ka da basina oja masagi maranai oiba maral ne adubu school sungka ka da boja amada tha khudingi tolop saram liba sidang chenari ba maram sing laingak na yengsen pham thoe thawong asi senja thumja khutta puba made tangkhai sa ba haina ribaskam mayam sigi manung chalam loi hainingai leite athuba matam gi manungda manipur laingak na mara leiba singi matak tamijeng changdraga de mahiroi khunai ga pullaga lupasina achumba wayel phangna ba democratic wai ba khongjang changsilagani hai ke loina na hauji bosem na lawduna sathari ba chahi asigi high school living certificate examination asigi ngahan mathematics thokpa numitta wahang seda soiba aran ba yauri ba se mari laina ba singna mahiroi singi khanbi daga mijeng changbi yu amade kari tawba yabage haibadu khanabi yu haina su mahakna makata na phongdokhe